ꯃꯌꯥꯝ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝꯁꯦ ꯀꯨꯟꯗꯣ ꯁꯥꯠꯂꯤ ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯍꯦꯛꯄ ꯂꯥꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯁꯨ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯅꯤ ꯑꯩ ꯇꯨꯅꯤꯡꯈꯣꯛꯁꯨ ꯈꯔ ꯍꯦꯛꯈꯤꯒꯦ ꯍꯦꯛꯀꯦ ꯌꯥꯝꯅꯗꯤ ꯍꯦꯛꯑꯔꯣꯏ ꯁꯤꯡꯖꯨ ꯑꯗꯨꯝ ꯇꯧꯒꯦ ꯈꯔ ꯆꯥꯎꯕ ꯍꯦꯛꯇꯣꯛꯑꯣ ꯍꯟꯗꯛ ꯅꯣꯡ ꯆꯨꯕꯗ ꯖꯦꯟꯗꯦꯝꯁꯦ ꯐꯖꯔꯛꯑꯦ ꯇꯨ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟ ꯆꯥꯕ ꯍꯥꯎꯔꯅꯤ ꯃꯌꯥꯝꯁꯦ ꯅꯝ ꯍꯦꯛꯄ ꯂꯣꯏꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯦꯛꯀꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯃꯄꯥꯟ ꯁꯥꯔꯛꯑꯦ ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯁꯤꯗ ꯂꯩꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯃꯄꯥꯟ ꯂꯣꯏ ꯁꯥꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯀꯥꯇꯤꯅ ꯍꯦꯛꯀꯦ ꯎꯔꯕ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯅ ꯆꯨꯀꯆꯥꯛ ꯄꯥꯝꯕꯤ ꯊꯥꯔꯤꯕꯀꯣ ꯍꯧꯔꯤ ꯆꯥꯎꯕꯅ ꯂꯣꯏꯔꯦ ꯃꯈꯣꯡꯁꯦ ꯂꯩꯕꯥꯛ ꯀꯣꯝꯁꯤꯟꯗ ꯌꯥꯔꯔꯣꯏ ꯍꯟꯗꯛ ꯂꯦꯟ ꯇꯥꯈꯤꯕꯗꯨꯅꯅꯦ ꯄꯥꯈꯣꯟ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯑꯣꯟꯊꯅ ꯇꯨꯅ ꯂꯩꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯏꯁꯥꯅ ꯅꯝꯃꯅꯤꯅ ꯃꯁꯤ ꯁꯤꯒ ꯊꯤꯜꯂꯦ ꯑꯗꯨ ꯃꯄꯥꯟ ꯁꯥꯗꯧꯔꯦ ꯃꯄꯥꯟ ꯁꯥꯕꯁꯤꯗꯤꯅꯦ ꯊꯨꯗꯦꯛꯀꯗꯕꯅꯦꯕ ꯃꯄꯥꯟ ꯁꯥꯕꯁꯤ ꯊꯨꯗꯦꯛꯀꯗꯕ ꯀꯩꯅꯣ ꯇꯧꯋꯤꯅꯀꯣ ꯑꯗꯨꯒꯤ ꯃꯄꯥꯟ ꯀꯩꯅꯣ ꯇꯧꯔꯛꯑꯣꯏꯕ ꯃꯔꯨ ꯄꯥꯜꯂꯛꯑꯔꯣꯏ ꯑꯗꯨꯗꯨꯒꯤ ꯃꯔꯨ ꯄꯥꯟꯗꯗꯤ ꯄꯣꯠꯁꯦ ꯂꯤꯊꯔꯣꯏꯕ ꯃꯔꯨ ꯈꯤꯇꯪ ꯂꯤꯕ ꯁꯨꯝ ꯍꯥꯎꯕꯨꯗꯤ ꯍꯥꯎꯕꯅꯤ ꯌꯥꯔꯅꯤ ꯍꯦꯛꯂꯦ ꯑꯗꯨ ꯆꯠꯂꯒꯦ ꯀꯩꯅꯣꯅꯦ ꯁꯧꯒ꯭ꯔꯤ ꯆꯔꯥ ꯍꯧꯋꯤꯕꯀꯣ ꯑꯗꯨ ꯁꯧꯒ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯨꯁꯦ ꯉꯧꯊꯣꯔꯛꯏꯕ ꯑꯗꯨ ꯁꯧꯒ꯭ꯔꯤ ꯆꯔꯥ ꯍꯧꯔꯛꯑꯦ ꯈꯔꯗꯤ ꯑꯗꯣ ꯉꯧꯊꯣꯔꯛꯑꯦ ꯈꯔ ꯃꯌꯥꯝ ꯑꯩ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯐꯖꯔꯦ ꯑꯩꯒꯤ ꯃꯤꯔꯨꯝ ꯇꯥꯏꯀꯣ ꯁ꯭ꯋꯥꯏꯗꯁꯨ ꯐꯖꯔꯦ ꯑꯗꯨꯝ ꯇꯃꯥꯇꯔ ꯁꯤ ꯃꯨꯜꯂꯦ ꯈꯔ ꯔꯣꯕꯤꯇꯥꯗ ꯑꯝꯇꯪ ꯃꯨꯟꯅ ꯌꯦꯡꯍꯟꯒꯦꯅꯦ ꯑꯩꯒꯤ ꯁꯣꯛ ꯄꯥꯝꯕꯤꯁꯦ ꯃꯅꯥꯟ ꯍꯪꯉꯛꯄꯗꯣ ꯃꯔꯨ ꯄꯥꯟꯕꯗꯣ ꯌꯦꯡꯍꯟꯒꯦ ꯐꯖꯅ ꯁꯤ ꯂꯩꯔꯦ ꯇꯨ ꯃꯔꯨꯁꯦ ꯎꯕ꯭ꯔꯥ ꯁꯤꯁꯦ ꯊꯦꯟꯅꯩ ꯇꯨꯔꯦ ꯍꯟꯗꯛ ꯅꯣꯡꯗꯨꯗ ꯂꯣꯏꯅ ꯇꯨꯔꯦ ꯃꯨꯟꯗ꯭ꯔꯤꯑꯕ ꯃꯨꯜꯂꯗꯤ ꯌꯥꯟꯊꯠꯂꯒꯦ ꯇꯧꯕ ꯐꯣꯏꯗꯠꯂꯒꯦꯅ ꯃꯨꯟꯗ꯭ꯔꯤ ꯑꯗꯨꯅꯤ ꯍꯦꯛꯂꯛꯑꯦ ꯑꯩ ꯀꯔꯤ ꯄꯇꯥ ꯑꯗꯨꯝ ꯍꯦꯛꯆꯜꯂꯒꯅꯦ ꯆꯥꯝꯊꯣꯛꯑꯒ ꯔꯥꯡꯗ ꯍꯥꯞꯆꯤꯟ ꯊꯝꯃꯦꯕ ꯑꯁ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯦ ꯉꯁꯤ ꯁꯤꯔꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯀꯔꯤ ꯄꯇꯥ ꯃꯅꯥꯅꯦ ꯅꯤꯝꯕꯨ ꯃꯅꯥ ꯑꯅꯤꯈꯛ ꯍꯦꯛꯂꯛꯄꯗꯣ ꯑꯗꯨꯁꯨ ꯂꯩꯔꯦ ꯎꯇꯤ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯔꯤꯀ꯭ꯋꯦꯁꯅꯤꯀꯣ ꯍꯤꯟꯖꯥꯡꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯅꯥꯁꯦꯒ ꯂꯩꯔꯦ ꯐꯖꯗ꯭ꯔꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯅꯥꯁꯦ ꯇꯤꯜꯂꯤꯅꯦ ꯇꯤꯡꯉꯝꯅꯤ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯖꯦꯅꯝꯁꯦ ꯐꯖꯔꯛꯑꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯐꯖꯔꯛꯑꯦ ꯑꯗꯨꯒ ꯇꯨꯅꯤꯡꯈꯣꯛ ꯃꯅꯥꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯈꯤꯇꯪ ꯑꯃꯒ ꯍꯦꯛꯏꯑꯕ ꯑꯗꯣ ꯈꯔ ꯑꯃꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯆꯥꯝꯊꯣꯛꯑꯅꯤ ꯁꯤ ꯂꯩꯔꯦ ꯇꯨꯅꯤꯡꯈꯣꯛ ꯃꯅꯥꯅ ꯁꯤꯅꯤ ꯑꯩꯒꯤ ꯖꯦꯅꯝ ꯃꯅꯥꯁꯦ ꯌꯦꯡꯕ ꯄꯥꯝꯕꯤꯁꯦ ꯑꯗꯨ ꯃꯣꯕꯥꯏꯜ ꯑꯣꯏꯕ ꯈꯤꯇꯪ ꯆꯥꯎꯕ ꯋꯥꯠꯂꯦꯀꯣ ꯁꯦ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯃꯆꯥꯅꯦꯕ ꯃꯔꯨ ꯌꯥꯎꯗꯕ ꯑꯗꯨꯗꯨꯅ ꯁꯤꯁꯦꯅ ꯁꯤꯡꯖꯨ ꯇꯧꯅꯤ ꯑꯗꯩꯗꯤ ꯄꯣꯠ ꯑꯃꯁꯨ ꯄꯨꯊꯣꯔꯛꯀꯦ ꯊꯥꯡꯖꯤꯡ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦ ꯊꯥꯡꯖꯤꯡ ꯑꯃꯗ ꯂꯨꯄꯥ 90 ꯁꯤꯁꯤꯅꯁꯨ ꯃꯦꯠꯀꯅꯤ ꯊꯥꯡꯖꯤꯡ ꯍꯧꯖꯤꯛ ꯅꯩꯊꯔꯒꯦ ꯏꯟꯖꯥꯡ ꯊꯣꯡꯅꯕꯒꯤ ꯍꯋꯥꯏꯗꯣ ꯁꯤꯒ ꯂꯣꯏꯔꯦ ꯆꯥꯝꯗꯅꯀꯣ ꯁꯣꯔꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯀꯨ ꯈꯤꯇꯪ ꯌꯥꯎꯔꯒꯅ ꯎꯇꯤꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯏꯕꯅꯦꯕꯀꯣ ꯌꯥꯝꯅ ꯑꯗꯣ ꯑꯩ ꯁꯤꯒ ꯂꯩꯔꯦ ꯁꯒꯣꯜ ꯍꯋꯥꯏ ꯎꯠꯀꯤꯅꯦ ꯁꯒꯣꯜ ꯍꯋꯥꯏ ꯎꯠꯀꯤ ꯎꯇꯤꯗꯣ ꯃꯌꯥꯝ ꯎꯇꯤꯗꯅꯦ ꯄꯦꯔꯨꯛꯁꯦ ꯈꯤꯇꯪ ꯊꯥꯛꯀꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯎꯇꯤꯗ ꯊꯥꯛꯇꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯀꯥꯒꯟꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯑꯗꯣ ꯄꯦꯔꯨꯛꯁꯦ ꯎꯇꯤꯗ ꯊꯥꯗꯤꯅꯦ ꯒꯦꯁ ꯀꯥꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯆꯦꯡꯁꯦ ꯈꯤꯇꯪ ꯊꯥꯛꯇꯅ ꯃꯌꯥꯝ ꯁꯤꯁꯦ ꯎꯇꯤꯗ ꯄꯦꯔꯨꯛ ꯃꯅꯥꯁꯦ ꯌꯥꯝꯗꯦꯗ 3, 4, 5, 6, 7 ꯃꯨꯛꯇꯅꯦ ꯌꯦꯡꯁꯦ ꯎꯇꯤꯗꯣ ꯁꯤꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯥꯛꯈꯤꯒꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯛꯈꯤꯒꯦ
siga leire awa phadigo managa sing asubaga adegi morok akhaiba nimbu mana sa leire yongchak su khara thake yongchak sin horen thangdaram dai da thage mayam pun magasidi nauba mukbang ma purga lae ado akogi aguna request to birapane bako agu yam cute oibina ado selere uti thongba taro wae brown color ki injang haire ado se brown ta ba yong chak hapagi kitang machu se khena bra khangde do brown di oye ne khale doga si se yong chak hape sola wai uti ni sige si se sola wai uti ure yong selere ado papare ni kaglore bora jenam ki bora ani ani hai dang jenam bora am leire thabi leire morote ko soren saninga ka didum sage ado toning khok leire sidai sida yongsak ka thangjing ga met pam leire ko bimna tabi leire ba asise aguna di haira pane bako mimi singju charo waina ado mimi singju kayai ba letus ka charo hai bako ado kari ado ani amata phangdre mana kainom hai je kainom maming amasu irai jelang habra kainom da dupna mo to phangdre jelang hai de khoi sida phangsu phangde adagi toning khok pudi leire ado kanogi mimi singju ga letus tu su hujik matam da tabani na phangdre bako ado gi mahota ko aina jongsa ka thangjing met pese wana hapsare ba adagi bora su hapsare ado magi hujik keno se sarage ai uti thongba se dong hujik mayam olang bana loire ba olang baduna ne ai keno tawre fi je sumaina dum ille jaba jaga di khangtere mamang dum injele adu yengi ne se adu mayam ai jaba hudring ne ko lai gi kitang hana kano tharamage ko mayam adoni se leire uti leire papar leire bora su leire ado se kitang sai da thamme ju singdu di ai phangdre singju gi machal singdo done sidi akoina lei sidi dum kano ni ne nong phadok phangu bu sa ba hai do tare ado mimi do hai ding phadok phangu bada de keno to bada chai ma panina kai hai ne do agu se sab charo aduga sabiro aduga mayam puna mak su sabiro aduga aloiraga ai muk sabire chajarage ado mayam hawi hauti adum haibiro ai ngasigi mathel se ado di mayam ai chaba horage jongchak maru tani thai se jongchak di mayam ai chaba hore hawe agu hawa rồi ăn được nó cho mình chưa chắc cũng có tiếng phần này hào đấy thăm bây giờ thằng ngoài thế thăm mình bữa hả nó là sao thôi rồi thằng chính nên hàn bây giờ đây đây bạn sao đó nó không phải sao rồi ông chồng mà được khuyến mà nó chạy rồi hả mẹ một tí đó đồng chặt thả đi một tí đó thằng đồng đại đồng chặt thả đi đó nó cho đến nó uti đó cái nó trong chặt cho mình bên này bây giờ có liều ai mà đủ sao đâu anh cho cái này hao tập này trong chặt cái sai mình cái tăng lẩu nó hao này vui yam rồi mẹ
당신이 한바 토코는 것이 한바 진짜 있어. 남이 비지 말라. 하오래. 뭐. 당신은 하오래. anh tụi đừng phúc trao cho bầm chứ mà nó thì cái bên nó vàng kìa muốn chơi tôi có cảm tên chanh không mình ha tí đâu đấy hả mày không quá cái thì hành người đâu ạ hai cái kìa nó sẽ điện thằng hai kìa thằng đuôi là hai kìa dễ lăng hay cây bùn dễ lăng hay cây sẹp phăng nó hậu đấy cái ra rồi làm nó cho nó hãy hỏi bữa nào chúng ta làm làm ơi cho con xem qua đây không bạ hả có chuyện chứ đi quay sâu bị được kia aku sih yang mengalami kelas 11 lagi nanti sekali hai bawa udah masuk channel macam ni begini tadinya masuk channel lagi nanti saja bawa ada yang support lah nanti jangan publisir aku juga macam ni aku juga support tu biduna channel piro aku bisa channel piro aku yang musim ni kok aku sih aku yang musim ni macam nó hò hết em request cái số này đi tàu cái này có cho thế nào hắn là con gì vậy nè không người tôi hắn là tàu đấy ăn cái này tàu cái này tàu rồi request thì em lấy ra đâu nè tàu rồi này là bao giờ sẽ không được
ꯑꯗꯨꯗꯨꯒꯤ ꯊꯔꯣꯏꯁꯦ ꯐꯪꯗ꯭ꯔꯦꯕꯀꯣ ꯃꯊꯪꯗꯤ ꯑꯝꯇꯪ ꯊꯤꯔꯨꯒꯦ ꯑꯗꯨꯏ ꯕꯖꯥꯔꯗꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯊꯔꯣꯏꯁꯦ ꯑꯩ ꯇꯧꯔꯛꯀꯦ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯤꯉꯩꯗ ꯆꯥꯍꯧꯒꯦ ꯍꯧꯖꯤꯛꯁꯨ ꯁꯥꯒꯠꯂꯛꯑꯦ ꯐꯖꯅ ꯁꯥꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯅꯍꯥꯟ ꯕꯣꯔꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯕꯣꯔꯥꯒ ꯍꯥꯡꯅꯤꯡꯒ ꯍꯥꯡꯅꯤꯡ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯇꯦ ꯐꯩꯌꯦꯕ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤ ꯍꯩꯅꯗꯕ ꯑꯩ ꯎꯇꯤ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯈꯤꯇꯪꯁꯦ ꯂꯦꯝꯕ ꯀꯧꯗꯦꯁꯦ ꯈꯤꯇꯪ ꯂꯦꯝꯃꯤꯅꯦ ꯁꯤ ꯂꯦꯝꯕ ꯀꯧꯗꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯕꯤ ꯆꯥꯎꯊꯕꯤ ꯌꯥꯝ ꯐꯕꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯄꯨꯈꯝꯁꯤꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦ ꯁꯤꯁꯦ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯍꯥꯡꯅꯤꯡꯁꯦ ꯆꯥꯛ ꯌꯥꯎꯗꯗꯤ ꯐꯛꯑꯦꯕ ꯑꯗꯨꯗꯨꯅ ꯁꯤ ꯈꯔ ꯊꯝꯃꯦ ꯎꯇꯤꯁꯦ ꯂꯦꯝꯕ ꯀꯧꯗꯕ ꯈꯤꯇꯪ ꯂꯦꯝꯃꯦ ꯂꯦꯝꯕꯗꯤ ꯀꯧꯗꯦ ꯁꯤꯁꯦ ꯈꯤꯇꯪꯇ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯑꯃ ꯂꯦꯝꯃꯝꯃꯦ ꯌꯣꯡꯆꯥꯛꯁꯦ ꯆꯥꯊꯣꯛꯀꯦ ꯀꯩꯅꯣ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯄꯥꯄꯔ ꯑꯃꯁꯨ ꯂꯦꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯂꯧꯔ ꯆꯥꯔꯦ ꯃꯣꯔꯣꯛꯇꯤ ꯑꯃꯐꯥꯎ ꯁꯣꯛꯇ꯭ꯔꯦ ꯑꯩ ꯑꯃꯦꯠꯄꯗ ꯌꯥꯎꯕ ꯃꯣꯔꯣꯛꯁꯤꯅꯕꯨ ꯍꯦꯟꯅ ꯁꯥꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯂꯦꯝꯃꯦ ꯑꯗꯨꯁꯨ ꯊꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯒꯤ ꯆꯦꯅꯦꯜ ꯄꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯌꯦꯡꯖꯕ ꯀꯩꯅꯣ ꯃꯌꯥꯝ ꯌꯦꯡꯖꯕ ꯀꯩꯅꯣ ꯃꯌꯥꯝꯁꯨꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯅ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯆꯦꯜ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯄꯥꯏꯗꯕ ꯀꯥꯡꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯀꯃꯦꯟꯁꯨ ꯈꯔ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯟꯅꯗꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯩꯕ ꯀꯥꯡꯕꯨꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯐ꯭ꯔꯦꯟ ꯆꯪꯂꯛꯏꯕ ꯑꯗꯒꯤ ꯆꯪꯂꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯀꯥꯡꯕꯨꯁꯨ ꯄꯥꯏꯗꯕ ꯀꯥꯡꯕꯨꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯂꯣꯏꯖꯔꯦ ꯉꯁꯤ ꯑꯗꯣ ꯅꯦꯛꯁ ꯔꯤꯀ꯭ꯋꯦꯁ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯅꯦꯛꯁꯁꯨ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯊꯪꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ